mayam mamanga 2x spicy tawgreba ko kavita ibani ko nungasina 3x spicy tawge nena kai bani kana ngamge ngasi 3x the first time ne ngasi ahanba ne ba taste tawdoise mamanga chadri ma sa chadri ai sa chadri 2x kuti mamanga cha hare mai hau dori ado mi ni chabadu yam sai de hai du yengage sai sa de habado ado morok sa ga na ko to tho kavita video sina lao na ai se tale ka khoi kavita su lai ni go ma na khoi audience go ni ngasi je kai gumba aina pora di ma video yengoi hai ri ado yenga je spoon ga yaw roi direct khut na do nang som da khit la na u drai ngang do si ma hi ga ji se do sa do ba ma khut ko ti dai asi set pada manam ji kai no to we ngoro oi be ni ore mi tai chong da ba nangi ku kai no lo thok pa je sa mani sa ke loi tai ke manam je ha ka le ba te da te thong ra smile da mo kai no to da tang ai ke to la ke ba to thum bam bro ma de hita thum bam ja ba ya khut chi morok ke sa ni ado chi gumba ji de ko ye ro mun je sa de ya de ba lai de na pa ma ne to la ke khale kui re khut da cha to sal la ke ko ma direct khut na to na si ne pa de do mai to tha ore hagal la di ka ba ha ka le di ha ai ngam dong man sal la te si de punishment bi dong ai ngam ai ka em khang ja cha ba ho ra ji ai to ba loi to la ba ai di tay ai ku ai cha le ko thang la ja le ko asi ju makha da tham tha ga ke ba re ju ai de makha da ne cha ba ho ko side da tham ma ge ba ama je hau ge asin side da tham ma ge ko te ba nyam pik sei jo ai thabi bi ro ra ma hosi thabi ge em ja ra ji sa cha hong phai tap pa ji cha ba ni na ko kapita taste tau ge ra cha le ba ya je ai ku ji ya Kucha. ye chu ju le cha cha ra Kina ta haka da dai ma ta sa da ga. mai ne de chai nè một cha bưng ngầm vậy bao vậy 2x cái chúng nó tiền gì nè. Anh thì đăng kia sau đó là. ta lên vậy Đuổi sẽ bốc cấp nhưng mà nhai bà. đi à để tôi chơi để tôi lên tiền Nó tao. Quá nha. Chị băng à sáng. đi xem gì tôi ra đây Lùi đâu bạn. cái này để nó lùi tôi Ngay ngay chị thấy phía đâu bà. cái này tàu Đâu để. Mà đổi ra đây. Mà anh ngay chị bố bây giờ này. ngã chung quá hạt cái đó đi để xài tiền thùng bạc nó tôi Không đâu biết đâu mà kìa. thùng bạc này thùng cái thằng kia bị đàn tôi này nó chỉ nghĩ trái gì ạ Nhanh để. nó chỉ nghĩ trái gì trái gì Anh cho liêng để. Phải làm để xả ra bên này. Xả đi. trái chạp rồi Anh đuổi anh sẽ cái xong ra tiền rồi. chạy đi chạy đi Ê, hả, bác ơi. lên để có váy tiền đi chú bà cặp vào rồi Mà xem. Em mà mì trắng trắng nha. Anh mì trắng lại kìa. Mẹ à. con này giàu vậy hả ta ngon đi cái chứ Nó thật đồ bói hả. nó chỉ liên liên định chạy thôi mấy chục nghìn mà ôi ngại bị đá đi bị đá đi em bà
cậu lôi pì ta sẽ đây pì ta đấy mà đừng đừng đấy giờ để kiểm tra thực đất anh ngắm sao đó bị chia rồi bị vỡ ta vô đi cái gì rồi xin một cái bị tay hai bên không quá đúng nhá vô rồi tả này cái bị tay mà tăng thế này này 이제 우모로 깎자. 우모로 대신에 사래. 그럼 해야 돼. 아니 비오라 다요. 응. 아야, 내가 안 돼. 이게 뭐인지네. giá thì bảo yếu luôn ta đây hai bạn anh nằm đây anh hoàng anh đây nó sẽ dùng một cua này vậy nó thằng đó không ra 20 mà ăn mà thằng bị cái bẫy tài nằm đây không sao gì quá 그치 좀 뭐로 왔다 가야 하더라 하다 너무 không biết đâu rồi ai biểu tại vai thì tao mai tao cán rồi là không có gì đấy chẳng làm gì nó tuần thằng kia mà đi đóng phải là từ sao băng âm đã anh bị họ đại để nắp họ đại biểu này tao hay rồi là mấy em anh Quang ăn không được anh ăn mà ngon không với mai xin ngầm thế ra đấy này đúng ngầm giờ đây buồn ra đây dạ đấy là gì vậy chả mình ra băng ngầm đã Quang ăn thì sao mà anh ngâm gì vậy xả đấy bạn nhà mình càng ngon này mà yên tầng bị cái đây vui tầng đi tại ui à thì 3 ngày nữa rồi này khi anh xả bả mi ngâm bả mi thôi anh ngầm ra 깐디까지 하이게 사바 강망하면 에오지 사바지 갖고 왔더라 지금 뭐로 차리는 겁니다 그래서 좀 바쁘면 봐 그래 그렇게 빵빵빵 사요 이거 봐 이 집에 그 오빠가 안돼 마마이 가요 이 다음에 나도 이게 카드리 비다 어디 알아 그래 잘해 가만히 앵어다 아 미치 안 돼. 아이고 방금 전에 야 그래도 야 방금 뭐 심을 때 지는 거잖아. 오래 니값 돼야 돼. cái gì này nè năng cả giá mà thế năng lười đi 난 자도 지된 사봐. 사 đi 어디 차지야? 사 mà 사 đi 사 bà 많이 떡대 봐. siêu đẹp ạ 어. mẹ lại đầu tiên thôi à cũng chắc nào vậy ngâm để tô sau nữa không có cái ta xin đã anh ngầm ra. ai đâu năng năng ngầm gì này cũng giận ai 하글 나빠도 니 이상은 없지. 딱 하글 이 투는 ai mà năng ngầm thế này nè và này xem phẳng bật tần nữa nè anh ngay thì cái em đó ai năng ngầm 저기 간자반이 하봐. 하글 이 해봐. mai support tại âm mà lấy gì bạn anh trả salу nuôi được udah marah mà này đi chúng máy tàu rồi nè tàu đi bạn 형님 방금 끊으래 방금 이 영자들 사고 상한다. đi trên này sao ngầm đi ngầm nè à mà làm á trên này mình tàu 돈 이야기 gì? 돈 이야기. 뭐 하우라 지금 nhau cái. năng giờ muốn thùng rồi cho hỏng như 그래 뭐 그래 뭐 또. 뭐 그거. mà chứ gì đó ai ya để rồi chúng ba người lắm thầy không? cái tụ nó nhà cũng thầm một xả hết tay thoại thầy quyết định ra. Là tuần rồi à đấy. 어, đây nè.
ꯆꯥꯔꯤꯉꯩꯒꯤꯗꯣ ꯂꯦꯞꯄꯗ ꯁꯥꯏ ꯍꯥꯏꯕ ꯆꯥꯔꯤꯉꯩꯗ ꯉꯝꯃꯦꯕ ꯍꯥꯒꯠꯈꯤꯕꯗꯣ ꯑꯗꯨꯗꯩ ꯆꯥꯗꯕꯅꯤ ꯍꯥꯒꯠꯂꯗꯤ ꯃꯥ ꯍꯥꯒꯠꯄꯗꯤ ꯌꯥꯝ ꯗꯦꯟꯖꯔꯅꯤ ꯆꯝꯄ꯭ꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯄꯥꯏꯅꯦꯄꯜ ꯅꯠꯇꯦ ꯃꯣꯏꯁꯦ ꯀꯠꯇꯔꯒꯤ ꯄꯥꯏꯅꯦꯄꯜ ꯑꯩ ꯈꯨꯠꯁꯤꯁꯨ ꯐꯖꯩꯌꯦ ꯄꯪꯄꯪ ꯁꯥꯔꯤ ꯈꯨꯠꯇꯤ ꯌꯥꯔꯗꯤ ꯃꯥꯜꯂꯦ ꯍꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒꯦ ꯁꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯂꯥꯁꯇ ꯇꯩꯊꯣꯛꯆꯔꯒ ꯃꯇꯨꯡ ꯃꯅꯥꯎꯗ ꯁꯤꯒꯨꯝꯕ ꯐꯥꯜꯇꯨꯒꯤ ꯆꯤꯠꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯣꯏꯔꯣꯏꯗꯣ ꯍꯥꯎꯕꯁꯨ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯍꯥꯎꯐꯝ ꯈꯪꯗꯦꯕ ꯊꯨꯅ ꯁꯥꯁꯨ ꯁꯥꯕ ꯁꯥꯕꯒ ꯁꯥꯎꯅꯤꯡꯉꯦ ꯁꯥꯎꯅꯤꯡꯉꯦꯒ ꯑꯗꯨ ꯆꯦꯂꯦꯟꯖꯇꯧꯈꯔꯦ ꯄꯨꯟꯁꯤꯗ 3x ꯑꯃꯨꯛ ꯍꯟꯅ ꯑꯩ ꯆꯥꯖꯔꯔꯣꯏ ꯃꯌꯥꯝ ꯅꯦꯛꯁꯇ ꯃꯤꯅ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯍꯥꯏꯁꯨ ꯑꯩ ꯌꯥꯎꯖꯔꯣꯏ ꯆꯥꯅꯤꯡꯕ ꯃꯤ ꯆꯦꯂꯦꯟꯖ ꯇꯧꯔꯅꯤ ꯑꯩꯗꯤ ꯌꯥꯎꯖꯔꯔꯣꯏꯀꯣ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ ꯍꯧꯖꯤꯛ ꯐꯔꯛꯑꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯔꯦ ꯉꯥꯏꯍꯥꯛꯀꯤ ꯆꯥꯔꯤꯉꯩꯒꯤ ꯈꯨꯠꯁꯥꯗꯨꯅꯦ ꯉꯥꯎꯔꯤꯁꯦ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯕꯦꯔꯤ ꯀꯩꯅꯣꯒꯤꯅꯦ ꯕ꯭ꯂꯦꯛꯕꯦꯔꯤ ꯖꯨꯁꯅꯦ ꯍꯣꯔꯦꯟ ꯑꯩꯁꯦ ꯃꯥꯅꯤꯅ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯏ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯁꯥꯕꯅꯦ ꯍꯧꯖꯤꯛ ꯈꯔ ꯐꯔꯦ ꯐꯔꯝꯃꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯅꯃꯤꯠ ꯀꯥꯗꯨ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯗꯤ ꯑꯥꯏꯁꯦꯗꯣ ꯈꯔ ꯇꯩꯁꯜꯂꯣ ꯌꯥꯗ꯭ꯔꯦ ꯆꯤꯝꯕꯥꯟꯁꯤꯁꯨ ꯂꯣꯏ ꯆꯤꯝꯕꯥꯟꯁꯤ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯆꯥꯎꯔꯅꯨ ꯁꯤ ꯄꯨꯛꯇꯗꯤ ꯑꯩ ꯀꯩ ꯈꯟꯕꯗ ꯀꯩꯝ ꯇꯧꯗꯧ ꯃꯥꯟꯗꯦ ꯑꯩ ꯃꯃꯥꯡꯗ ꯀꯩꯝ ꯆꯤꯝꯕꯥꯟꯁꯦ ꯇꯧꯗꯦ ꯉꯥꯏꯍꯥꯛꯇꯤ ꯁꯥꯕ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯁꯤꯐꯧꯁꯦ ꯁꯥꯔꯒ ꯃꯍꯥꯎ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯀꯥꯏ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯃꯤꯅ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯁ꯭ꯄꯨꯟꯅ ꯆꯥꯗꯤ ꯆꯥ ꯉꯝꯗꯕ ꯌꯥꯏ ꯑꯩ ꯁ꯭ꯄꯨꯟꯅ ꯆꯥꯗꯤ ꯍꯥꯏꯕꯗꯤ ꯁꯥꯕꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯥꯔꯣꯏ ꯈꯜꯂꯛꯀꯅꯤꯕ ꯈꯨꯠꯅ ꯆꯥꯈꯤꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯑꯩꯅ ꯈꯟꯕꯗ ꯅꯪꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯌꯦꯡꯖꯔꯤꯅꯦ ꯑꯩꯁꯨ ꯆꯥꯔꯤ ꯑꯩ ꯃꯆꯤꯁꯨ ꯂꯦꯡꯉꯦ ꯉꯝꯗꯦ ꯑꯩꯁꯦ ꯍꯥꯒꯠꯂꯛꯄꯗꯨꯗ ꯆꯥꯕ ꯀꯤꯔꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯦꯃꯦꯔꯥꯗꯁꯨ ꯌꯦꯡꯖꯔꯔꯣꯏ ꯁꯤꯔꯪ ꯆꯥꯍꯧꯕ ꯂꯧꯁꯜꯍꯧꯕꯩꯅꯦ ꯕꯪ ꯕꯪ ꯁꯥꯔꯦ ꯉꯥꯛꯇꯪꯗ ꯑꯩ ꯁꯤꯔꯅꯤ ꯃꯣꯔꯣꯛ ꯆꯥꯕꯗ ꯁꯤꯔꯅꯤ ꯈꯜꯂꯅꯤ ꯍꯥꯏꯕ ꯎꯃꯣꯔꯣꯛ ꯆꯥꯏꯗꯣ ꯃꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯃꯔꯛꯁꯤꯗ ꯎ ꯃꯣꯔꯣꯛ ꯆꯨꯝꯅ ꯆꯤꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯂꯩꯅꯤꯀꯣ ꯉꯝꯗꯤ ꯉꯝꯃꯤ ꯎ ꯃꯣꯔꯣꯛ ꯑꯦꯋꯥꯔꯗ ꯃꯇꯦꯛ ꯄꯤꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦ ꯎ ꯃꯣꯔꯣꯛ ꯃꯇꯦꯛ ꯑꯃ ꯆꯥꯕꯗ ꯃꯣꯔꯣꯛ ꯆꯥꯒ꯭ꯔꯕ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯔꯤꯁꯦ ꯃꯊꯪꯗꯗꯤ ꯕꯥꯏ 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 ꯃꯇꯨꯡ ꯃꯅꯥꯎ ꯌꯧꯖꯔꯔꯣꯏ ꯉꯁꯤꯅ ꯂꯥꯁꯅꯤ ꯀꯩꯅꯣ ꯄꯥꯅꯤꯁꯃꯦꯟꯁꯦ ꯑꯩ ꯄꯥꯅꯤꯁꯃꯦꯟ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯆꯥꯔꯤ ꯆꯥꯕ ꯇꯞꯅ ꯇꯧꯁꯦ ꯈꯜꯂꯣ ꯋꯥꯈꯜ ꯄꯥꯅꯤꯁꯃꯦꯟ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯒꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯒꯤ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕ ꯂꯣꯏꯕꯒꯗꯤ ꯑꯃꯨꯛ ꯄꯥꯅꯤꯁꯃꯦꯟ ꯑꯃꯨꯛ ꯇꯥꯔꯕ ꯑꯩꯁꯦ ꯑꯃ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯅ ꯉꯝꯃꯗꯤ ꯑꯩꯅ ꯉꯝꯃꯦ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯄꯣꯗꯣꯔ ꯃꯥꯜꯂꯦꯅꯦ ꯁꯥꯕꯁꯤꯁꯨ ꯑꯃꯨꯛ ꯄꯥꯡꯒꯗꯣꯏꯔꯣ ꯅꯥꯇꯣꯟꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯄꯥꯡꯒꯗꯣꯏꯔꯦ ꯑꯃ ꯑꯩꯗꯤ ꯆꯝꯄ꯭ꯔꯥꯗꯨꯝ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯆꯥꯔꯦ ꯋꯥ ꯋꯥꯏꯅ ꯀꯨꯝꯊꯔꯒ ꯆꯥꯕꯁꯨ ꯉꯥꯎ ꯐꯛꯂꯥꯡꯗ ꯊꯨꯝꯃꯦ ꯍꯥꯏꯕ ꯊꯨꯝꯃꯦ ꯆꯝꯄ꯭ꯔꯥꯗ ꯑꯩꯅ ꯆꯥꯗꯣꯏꯕ ꯅꯪꯗꯤ ꯆꯤꯝꯕꯥꯟꯃꯨꯛ ꯀꯩꯝ ꯇꯧꯗꯦ ꯑꯩꯗꯤ ꯆꯤꯝꯕꯥꯟꯒꯁꯦ ꯌꯥꯗ꯭ꯔꯦ ꯊꯥꯎꯅ ꯁꯤꯒꯤ ꯃꯍꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯉꯝꯃꯦ ꯀꯦꯃꯦꯔꯥꯗ ꯅꯠꯇꯦꯀꯣ ꯃꯅꯤꯡꯗ ꯑꯃ ꯂꯩꯔꯤ ꯑꯩꯅ ꯉꯝꯃꯗꯤ ꯀꯞꯀꯦꯗꯧꯔꯦ ꯑꯁ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯁꯥꯕꯒꯤꯅꯦꯕ ꯃꯣꯏꯒꯤꯁꯦ ꯁꯥꯕꯒꯤ ꯕꯤꯠꯅꯦꯕ ꯃꯣꯏꯒꯤꯁꯦ ꯆꯦꯂꯦꯟꯖ ꯇꯧꯅꯦ ꯀꯝꯄꯦꯅꯤꯁꯦ ꯄꯪꯕꯨ ꯄꯪꯉꯤ ꯑꯍꯥꯟꯕꯅ ꯅꯦꯛꯁ ꯗꯦ ꯑꯍꯥꯟꯕ ꯆꯥꯕ ꯑꯅꯤꯁꯨꯕꯗꯤ ꯀꯅꯥꯝꯁꯨ ꯆꯥꯕꯤꯔꯣꯏ ꯀꯅꯥꯁꯨ ꯑꯗꯨ ꯃꯤꯗꯤ ꯆꯥꯅꯩꯅꯦ ꯑꯩ ꯆꯤꯝꯕꯥꯟ ꯌꯥꯗ꯭ꯔꯦ ꯑꯩ ꯈꯨꯠ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯗꯤ ꯈꯨꯠꯁꯨ ꯄꯨꯛꯇꯩ ꯇꯩꯔꯤꯕꯅꯤ ꯇꯩꯊꯣꯛꯇ꯭ꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯩ ꯁꯤꯔꯅꯤ ꯈꯜꯂꯨꯔꯦ ꯈꯧꯔꯤꯁꯤꯗꯅꯦ ꯏꯁꯥꯁꯤꯗꯅꯦ ꯖꯤꯡ ꯖꯤꯡ ꯑꯁꯥꯕ ꯆꯤꯡꯖꯤꯡꯗ ꯅꯠꯇꯦ ꯑꯁꯥꯕꯅꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯁꯟꯕꯩ ꯇꯥꯏꯞꯇ ꯇꯧꯔꯛꯑꯦꯕ ꯑꯩꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯨ ꯑꯩ ꯀꯩꯁꯨꯝ ꯆꯥꯍꯧꯗ꯭ꯔꯤꯁꯦ ꯑꯄꯪ ꯉꯥꯎꯔꯦ ꯀꯟꯊꯤꯗ ꯁꯤꯒꯨꯝꯕꯁꯦ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯩꯅ ꯁꯤꯔꯔ ꯈꯜꯂ ꯑꯩ ꯆꯥꯍꯧꯗ꯭ꯔꯤ ꯆꯥ ꯐꯔꯦ ꯇꯧꯖꯔꯣꯏ ꯑꯩ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯌꯥꯕ ꯀꯟꯗꯤꯁꯟ ꯑꯃ ꯅꯠꯇꯦ ꯑꯗꯣ ꯍꯥꯒꯠꯂꯛꯑꯦ ꯍꯥꯏꯕ ꯖꯠ ꯂꯥꯎꯅ ꯑꯩ ꯍꯥꯒꯠꯂꯛꯄꯗ ꯑꯩ ꯄꯤ ꯇꯥꯔꯛꯏꯗꯣ ꯑꯍꯥꯟꯕ ꯀꯩꯝ ꯇꯧꯗꯦ ꯇꯪꯈꯥꯏꯁꯨ ꯍꯧꯖꯤꯛ ꯐꯔꯕ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯒꯠꯂꯦ
ꯌꯦꯟꯕꯤꯔꯛꯈꯤꯒꯦ ꯄꯤꯔꯛꯑꯅꯨꯗ ꯏꯄꯨꯅ ꯍꯥꯎꯅꯤ ꯃꯣꯏ ꯉꯁꯥꯏꯗ ꯑꯩꯈꯣꯏꯅ ꯉꯥꯏꯖꯟꯕꯗꯨꯒꯨꯝꯕꯗꯨꯗ ꯃꯣꯏꯁꯦ ꯆꯥꯕꯩ ꯂꯣꯏꯁꯜꯂꯦ ꯑꯩꯅ ꯉꯝꯃꯦ ꯈꯨꯗꯛꯇ ꯄꯣꯔꯦ ꯑꯩꯅ ꯁꯄꯣꯔꯦ ꯑꯩꯅ ꯗꯥꯏꯂꯣꯛꯂ ꯏꯁꯩ ꯑꯃ ꯇꯧꯔꯛꯑꯣ ꯆꯥꯒꯦ ꯃꯣꯔꯣꯛ ꯁꯥꯕ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯛꯆꯜꯂꯣ ꯍꯥꯟꯅ ꯅꯍꯥꯟ ꯁꯥꯕ ꯐꯪꯕ ꯑꯩ ꯈꯨꯠꯇꯤ ꯁꯥꯏ ꯅꯪ ꯈꯨꯠ ꯁꯥꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏ ꯏꯁꯩ ꯑꯃ ꯊꯛꯆꯟꯈ꯭ꯔꯒꯦ ꯅꯪꯅ ꯑꯁꯥꯕꯁꯨ ꯂꯤꯕ꯭ꯔꯥ ꯄꯥꯅꯤꯁꯃꯦꯟꯁꯦ ꯑꯩꯅ ꯑꯣꯏꯅ ꯑꯃꯨꯛ ꯐꯪꯉꯦ ꯄꯥꯅꯤꯁꯃꯦꯟꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯁꯥꯏ ꯁꯥꯕꯨꯗꯤ ꯐꯔꯦꯗ ꯈꯨꯠ ꯌꯥꯝ ꯁꯥꯔꯦ ꯌꯦꯆꯣꯏꯁꯦ ꯄꯨꯡꯇꯩ ꯇꯧꯔꯦ ꯅꯪ ꯍꯥꯡꯗꯣꯛꯄ ꯃꯑꯣꯡꯗꯣ ꯁꯥꯔꯦ ꯏꯁꯩꯒꯤ ꯄꯥꯅꯤꯁꯃꯦꯟꯗꯣ ꯍꯨꯃꯥꯡꯁꯨ ꯁꯧꯔꯛꯂꯦ ꯌꯦꯡꯉꯣ ꯍꯨꯃꯥꯡꯗꯣ ꯌꯦꯡꯉꯣ ꯁꯛꯂꯛꯄꯒꯤꯅꯣ ꯅꯪ ꯊꯛꯆꯩ ꯑꯩꯁꯦ ꯏꯁꯩ ꯑꯃ ꯁꯛꯄꯤꯗꯅꯕ ꯇꯧꯔꯤꯁꯦ ꯃ꯭ꯌꯨꯖꯤꯛ ꯑꯝꯇ ꯊꯥꯔꯛꯎꯁꯦ ꯏꯁꯩ ꯑꯝꯇ ꯁꯛ ꯃꯅꯤꯄꯨꯔꯤꯔ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯑꯣꯏꯒꯦꯁꯨ ꯌꯥꯏ ꯏꯁꯩ ꯑꯝꯇ ꯔꯤꯡ ꯑꯝꯇ ꯊꯥꯖꯜꯂꯛꯑꯣ ꯁꯛꯀꯜ ꯀꯩꯅꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯩ ꯃ꯭ꯌꯨꯖꯤꯛ ꯐꯖꯕ ꯑꯝꯇ ꯊꯥꯔꯛꯑꯣ ꯃ꯭ꯌꯨꯖꯤꯛ ꯇꯧꯔꯒ ꯁꯛꯄꯅ ꯅꯨꯡꯉꯥꯏꯅꯤ ꯃ꯭ꯌꯨꯖꯤꯛ ꯈꯛꯇ ꯊꯥꯎ ꯏꯁꯩ ꯁꯛꯄꯁꯦ ꯃꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯃꯥꯏ ꯐꯣꯟꯗꯨ ꯄꯨꯔꯛꯎꯗꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯈꯨꯠꯂꯛꯇ ꯑꯁ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯨꯠ ꯄꯪ ꯁꯥꯒꯠꯂꯦ ꯉꯁꯥꯏꯅ ꯀꯩꯝ ꯇꯧꯔꯝꯗꯦ ꯈꯨꯠꯅ ꯁꯥꯏꯌꯦ ꯈꯨꯠ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯄꯪꯊꯛ ꯊꯛꯆꯜꯂꯦ ꯆꯥꯁꯜꯂꯦ ꯑꯩ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯇꯥ ꯀꯩꯀꯩ ꯁꯒꯝ ꯃꯥꯒꯤꯁꯤꯅ ꯇꯞꯍꯟꯒꯦꯀꯣ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯞꯍꯟꯒꯦꯀꯣ तेरे हाथों की तरह मेरे हाथों का सफर कॉपीराइट चाहन्जनुको रोजाना साउंड लाइट था तेरी आँखों से कहीं कुछ तो मेरी नजर रोजाना 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 मैं सोचूं यही कहा आजकल मैं हो लापता तुझे देख तू हंसने लगे मेरे दर्द भी क्यों खामखा की तरह मुझे चाहे तुमसे रोजाना रोजाना तेरे हाथों का तरह मेरे हाथों का सफर Concert music रोजाना रोजाना यादेगा वही सब कोई डायलॉग अमगा तो सिदि मियोंदगी मतेंग लौई नंग सकपा ꯁꯤ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯐꯖꯗꯤꯌꯦ ꯑꯗꯨꯅ ꯗꯥꯏꯂꯣग ꯑꯃꯒ ꯇꯧꯔꯛꯎ ꯗꯥꯏꯂꯣꯛ ꯗꯥꯏꯂꯣꯛꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯗꯥꯏꯂꯣꯛ ꯑꯗꯨꯗꯤ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯦꯀꯣ ꯍꯨꯃꯥꯡ ꯁꯧꯕ ꯀꯤꯔ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯍꯤꯟꯗꯤꯒꯤ ꯗꯥꯏꯂꯣꯛ हिंदी राजोबी नंग एक चुटकी सिंदूर की कीमत तुम क्या जानो रामेश बाबू हो गया ꯑꯩꯅ ꯑꯃꯨꯛ ꯑꯟꯁꯔ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯒꯦꯀꯣ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯍꯨꯃꯥꯡꯁꯨ ꯑꯗꯨꯝ ꯅꯛꯁꯜꯂꯗꯤ ꯎꯕꯤꯔꯝꯃꯅꯤꯀꯣ ꯇꯣ ꯁꯤꯗ ꯍꯨꯃꯥꯡ ꯃꯌꯥꯝ ꯇꯣ ꯁꯤꯗ ꯍꯨꯃꯥꯡ ꯂꯣꯏ ꯇꯥꯔ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯃꯊꯪꯗꯤ ꯑꯁꯤꯒꯨꯝꯕ ꯃꯣꯔꯣꯛ ꯁꯥꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯖꯔꯔꯣꯏ ꯏꯁꯥꯁꯨ ꯐꯒꯗꯕ ꯄꯣꯠ ꯑꯣꯏꯅ ꯆꯥꯒꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯌꯦꯡꯕꯤꯌꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯦ ꯃꯊꯪꯒꯤ ꯆꯦꯂꯦꯟꯖ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅꯁꯨ ꯏꯟꯇꯔꯅꯦꯠ ꯃꯌꯥꯝ ꯌꯦꯡꯁꯨ ꯏꯟꯇꯔꯅꯦꯠ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ 이제 마주 오리사 ꯆꯠꯈꯤꯗꯧꯔꯦ 아니 ꯄꯥꯠꯅ ꯄꯨꯜꯂꯔꯣꯏ ꯆꯠꯈꯤꯕꯗꯩ ꯗꯦꯠ 8 ꯆꯠꯈꯤꯕꯗꯩꯗꯤ ꯑꯃꯨꯛ ꯊꯦꯡꯅꯔꯔꯣꯏ ꯃꯥ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯊꯣꯛꯑꯅꯤ ꯑꯗꯨꯝ ꯊꯦꯡꯅꯔꯔꯣꯏ ꯑꯗꯨꯅ ꯃꯊꯪꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯅꯣꯡꯃꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯦꯌꯔ ꯍꯣꯏꯅꯦ ꯅꯣꯡꯃꯗ ꯍꯥꯏꯖꯗꯕꯅꯦ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯗ ꯁꯣꯏꯌꯦꯕ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯍꯩꯖꯗꯦ ꯑꯗꯨꯅ ꯑꯃꯃꯝꯇ ꯍꯣꯏ ꯂꯥꯏꯛ ꯁꯤꯌꯔ ꯀꯥꯏ ꯇꯧꯕꯤꯗꯕ ꯃꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯐꯦꯟꯉꯩꯁꯦ ꯐꯦꯁ ꯁꯥꯏꯀꯜ ꯌꯥꯝꯗꯕꯒꯤ ꯑꯩꯈꯣꯏ ꯌꯥꯝꯖꯗꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯆꯥꯝꯃꯃꯨꯛ ꯑꯣꯏꯒꯦꯔꯥ 50 ꯍꯨꯝꯐꯨ ꯑꯣꯏꯒꯦꯔꯥ ꯇꯧꯕꯤꯔꯤꯕ ꯈꯔꯁꯤ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯃꯤꯠꯇꯨ ꯌꯦꯡꯉꯛꯈꯤꯅꯨ ꯀꯩ ꯃꯤꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯤꯁꯨ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯅꯪꯁꯦ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯁꯤꯡ ꯌꯥꯝꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔꯁꯤꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯂꯧꯖꯔꯤ ꯑꯃꯁꯦ ꯁꯨꯃꯥꯏꯅ ꯂꯣꯡꯊꯣꯛꯑ ꯅꯣꯛꯈ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯤꯖꯕꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯄꯨꯜꯂꯤꯉꯩ ꯍꯥꯏꯖꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯈꯨꯠꯁꯨ ꯁꯥꯔꯦ ꯉꯥꯡꯁꯪꯁꯨ ꯉꯥꯡꯉꯦ
ꯊꯝꯃꯒꯦ ꯑꯁ ꯄꯤꯁꯨ ꯃꯣꯔꯣꯛ ꯁꯥꯒꯠꯂꯛꯏꯅꯦ